Lakhipuronline na puthokchaba megi tang kunhumdoi ningthaukaaba numit ki Khomjinba Pao tabirasi. Ahanbada maruoiba pau. Bhopal da chathakiba 13 suba Junior National Futsal Championship da Assam gi nupa macha amadi nupi macha gi team na mai pakre. Laingak na lam takthokpadagi awaba nanglaba Guwahati gi Borbari gi miyam da MPF na yengsinkhre. Barak gi ising imai hantharakle lamdam asigi tongan balup kayana ichawgi tengbang pibadi makha chathari. East Timor gi anuba President wasak lobagi thoramda Lisipriya Kangujam Special Guest of Honor oina saruk yakre. Amasung subnagi numit 10 asida nauna sandorokliba monkeypox laina asina naba migi masing chamaga kun sukre. Haujik mapungoiba pau tabirasi. Madhya Pradesh ki Bhopal da Metha gi tang kundagi kunithoi phauba numit humni chupna chathakiba chahi 18 makhagi nupa macha amadi nupi macha gi oiba 13 suba Junior National Futsal Championship da Assam gi nupa macha gi team A amadi nupi macha gi team na winner oirakre. Final da Assam gi nupa macha gi team A na Maharashtra bu goal ama suino da maithiba piki. Team A da sanariba singdi Yengkhom Dayamanta goalkeeper Ngangom Kanba Yengkhom Manisana Birjit Laisram Moronganba Jamir Ahmad Amadi Thokchom Ningtambani aduga Assam gi nupi macha gi team na Gujarat bu tie break ta goal ani amada maithiba piki. Assam gi nupi macha gi team da saruk yariba singdi Nepram Bisurita goalkeeper Longjam Laisna Nepram Surjamala Mutum Lairang Tombi Mutum Rebika Elangbam Suchitra Konsam Sorupa amadi Laisram Arunani. Championship asida best player oina Ngangom Kanba Jamir Ahmad amadi Laisram Aruna makoi ahumbu khanki. Assam gi team asibu coach Nandaibam Santi Kumar Konsam Robindro National Referee amadi Ngangom Brajakishore Joint Secretary Assam Soccer Futsal Association na lamjingki. Guwahati gi Borbari lamtamda lengak na lam takthokpa thaudoki matungda mayum lejadraba Borbari gi miyam gi awa ana jengsinanaba Manipuri People's Front MPF gi mihut kangbo ama haukiba irai numit sangsinkhre. Khongchat asida Dr. Purisabam Birmani Thokchom Ngauba Dr. Purisabam Birmani Thokchom Ngauba Advisor Gorkishore Leisungbam Vice President Mrs. Anuradha District Vice President Komoljit Khwairakpa District General Secretary Suresh Singh District Secretary Headquarter na chingba miyoi sing yauki. Guwahati gi Manipuri Maira Paibi amadi atai NGO kayanasu nongmagi tangai fadana changba potlam sing tengbangki. Haukiba thangja numit megi tang kunmathoi dasu MPF ki atopa mihut kangbo amana mafam aduda changsinduna tarpolin kun kusinaki hairi. Mihut kangbo aduda Thokchom Ngauba Advisor Mrs. Anuradha District Vice President Kamaljit Khwairakpa District General Secretary Suresh Singh District Secretary Headquarters Mrs. Priyadarshani District Publicity Secretary nachingba miyoi singna saruk yakhi hairi. Silchar Annapurna Ghatta Barak Turul ki imai ngarang numidang pung 10 taba matamda meter kunmathoi dasamik suinotaret oiki. Ising hantharakli adumoinamak kudong thiba laigi centimeter kunmari mathakta chenki. Asomda Barak Turul gi imai hantharaklabasu Silchar shahar ki mafam kayada nauna ising thumjilakpagi awaba kaya mayoknari. Sonai Thangta Academy gi maigedagi Kaptanpur Part 3 da ichau gi awaba mayok nariba chaurakna maide jumkok 35 da nongmagi tangai fadana changba potlam sing yenthokre. Ngarang nongmaijing nimita chatkiba khongchat asida Sonai Thangta Academy gi executive member sing KH Bhuttachandra L Syamol W Premjit A Bikramjit amasung Pariyai Laisram na chingba miyoi singna saruk yakhi. Thangta Association na ising chawba Kaptanpur Part 3 da ising chawrai na mating khajik tang tawba lakpase jamna thagatcheri Sonai Thangta Association bu asigumba matungda su jaifaba nungaiboi chana Sonai Thangta Association chakhatbo oisan nuaina ainangna isor gi mahomda arsibat tawjari. Barak Tampak ki tongan-tongan mamafam singda ijaw mayok na bagum
Madhura Turel Pathoractuna Rongpur Seram Kulsu Ising Tumki Khun asigi yumnak yangkhairom ichaw mayokna kiba asida Manipuri Youth Front of Assam Maiphana nongmagi changdaba yadaba potlam sing yenthokre Maiphagi Chief Advisor Seram Herajitna handak lamdam asigi ichaw mayokna riba imung singda alu musuri hawai sabon soyabin achathau amadi biskut na chingba yentokhi angamba khara mateng pangbani miyamna su mateng pangbiwa haiki khongchar aduda S Pradeep Singh T Manichandra amadi Premdeep Singh na chingba miyoi singh na saruk yakhi Kasar jila gi sonai dhamai gi mafam da handaki ichaw na maram oiraga yum kayamarom ising thumjin khre turel gi pathorok pa ising na khungang asigi lambi thumjilak padagi chathok chasinda awaba kayamarom mayok na khre hairi South East Asia gi apik paithat leba kama oiriba East Timor gi anoba president amasung Nobel Peace Mana phangkraba Dr. Jose Ramos Horta gi wasak lobagi thoromda Manipur dagi chahi tara khakta suribi nupi macha Bharat ki angang oiribi climate activist amadi environmentalist Lisipriya Kangu Jambu saruk yananaba invite torokpadagi thoromaduda Lisipriya na special guest of honor oina saruk yakre hairi Miyoi lising kaya marom saruk yakiba amadi mapan leba ki masak naiba miyoi kaya su yaukiba thoromaduda Lisipriya na meitei phijol setuna wangangki mapan leba ki case singi baraktagi Lisipriya khaktang wangangbagi khudong chaba pikhi hairi asigumba awang bathaki thoromda wangang na ba chebau pirakpa haibasi atangba thodokni khongchada sida Lisipriya na Manipur gi sumang lilabu malemgi miyamda paudam laduna Gusmo gi khudol hairiba lilasi yengnana ba paujelam khre hairi Haujik tabirasi thabaki pau Gurukul School Kabugonj ki ojagi pham kharagi damak darkas kauri mahi gi thak BA pass amasung English medium school da tambibagi experience leigadabani BA B.Ed amadi chahi mangagi teaching experience leiba candidate singda henna khudong chaba pigani amadi salary lupa lising taradagi haugani standard form da mari leinaba certificate kalunana lagliba methagi tang 13 fawagi manungda application jaholakadabani application pisin pham to the president Gurukul School Barmoni Mamang Laikai PO Kabugonj District Kasar pin code 788121 aduga WhatsApp number 9954603018 ni WhatsApp number 9954603018 natraga 9435073302 da pau phaunabiyo Nungshizaraba kasar lamdam gi mepom khatimak pu mangkana kokna khurumzari amasung nungai pa pausel ama pudra lakchari madudi dukandar.com na isai sa yumda delivery charge amatta longdana home service ikudok chaba pizari kitchen items yung gichana thakna namba fast food ki items visit lating na chingbasing cash on delivery ki kuthangda home delivery service asiki khudok chaba simayam lobview hena akopa marol khangbining balay na su www.dukandar.com natragana 7896677707 hariba contact number sida akopa marol khangbiyu haiduna haizen Subna taki nimitarani asida monkeypox na naba migi masing chamaga kun sukre virus asina hojik phawbada malem gi leibak 13 da naba thengnare haina WHO na paudamli chapsaba matik magun puthokpa ngamjeba virus asi makhata na sandorokpa yabagi chingnaba leibana kudaki oiba chaksil thorang kaya paikatpa hokre Africa gi uchi makhal amadagi sandorokpani haiba virus asina miyoi amadagi amada sandokpa ngammi hairi Australia, German, Italy, Sweden, America amadi Netherlands na chingba leibak singda virus asina naba thengnare hairi aroibada maroiba paw amukhanna Bhopal da chathakiba 13 suba Junior National Futsal Championship da Assam gi nupa macha amadi nupi macha gi team na mai pakre Laingak na lam takthokpadagi awaba nanglaba Guwahati gi Borbari gi miyamda MPF na yengsin khre
Barak Tulgi ising imay hantarakle lamdam asigi tongan balup kayana ichawgi tengbang pibadi makha chathari. East Timor gi anuba President wasak lobagi thauramda Lisipriya Kangujam Special Guest of Honor oina saru yakre. Amasung supnagi nimit tarani asida nauna sandorakliba monkeypox laina asina naba migi masing chamga kun sukre. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.